ꯂꯦꯞꯇꯅ ꯆꯨꯔꯛꯄ ꯅꯣꯡꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯐꯝ ꯀꯌꯥꯗ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯦ꯫ ꯏꯝꯐꯥꯜ ꯋꯦꯁ, ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞ 9 ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯑꯣꯏ 900 ꯂꯣꯝ ꯆꯪꯖꯐꯝ ꯂꯧꯔꯤ꯫ ꯐꯥꯌꯔ ꯁꯥꯔꯚꯤꯁꯀꯤ ꯗꯤꯔꯦꯛꯇꯔꯅ ꯂꯨꯆꯤꯡꯕ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ 5ꯅ ꯃꯤꯑꯣꯏ 138 ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯩꯗꯣꯛꯈꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯋꯦꯁꯀꯤ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯕ ꯃꯐꯝꯁꯤꯡꯗꯤ ꯃꯥꯏꯕꯈꯨꯜ, ꯁꯟꯖꯦꯟꯊꯣꯡ, ꯅ꯭ꯌꯨ ꯆꯦꯀꯣꯠ, ꯀꯣꯏꯔꯦꯡꯒꯩ, ꯈꯨꯔꯥꯏ, ꯍꯩꯀ꯭ꯔꯨꯃꯈꯣꯡ, ꯀꯣꯟꯊꯥ ꯑꯍꯜꯂꯣꯞ ꯑꯃꯁꯨꯡ ꯊꯨꯝꯕꯨꯊꯣꯡ ꯃꯅꯥꯛꯀꯤ ꯃꯍꯥꯕꯂꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯃꯔꯖꯦꯟꯁꯤꯒꯤꯗꯃꯛ ꯐ꯭ꯂꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 03-85245-1550ꯗ ꯇꯦꯡꯄꯥꯡꯒꯤꯗꯃꯛ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤ꯫ ꯏꯆꯥꯎꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯗ ꯌꯨꯝ 1,120 ꯔꯣꯝ ꯆꯦꯟꯊꯈ꯭ꯔꯦ꯫ ꯂꯦꯞꯇꯅ ꯆꯨꯔꯛꯂꯤꯕ ꯅꯣꯡꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯑꯀꯨꯠꯄ ꯃꯐꯝꯁꯤꯡꯗ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯛꯄꯗ ꯅꯠꯇꯅ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯇꯨꯔꯦꯜ ꯂꯧꯅꯝꯕ ꯀꯥꯏꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯕ ꯄꯨꯟꯅ ꯌꯨꯝ 1,120 ꯔꯣꯝ ꯏꯆꯥꯎꯅ ꯆꯦꯟꯊꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯁꯦꯅꯥꯄꯇꯤ ꯈꯛꯇꯗ ꯌꯨꯝ 1,000 ꯔꯣꯝ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯈꯤ, ꯑꯗꯨꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯎꯒꯤ ꯊꯣꯡ 2 ꯑꯃꯗꯤ ꯍꯦꯡꯒꯤꯡ ꯕ꯭ꯔꯤꯖ 2, ꯀꯥꯔ 2, 407 ꯇ꯭ꯔꯛ ꯑꯃꯁꯨꯡ ꯏꯁꯤꯡꯅ ꯆꯦꯟꯊꯈꯤꯕꯗꯒꯤ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯨꯟꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯊꯣꯡ 4 ꯆꯦꯟꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯣꯔꯊ ꯏꯁꯠꯀꯤ ꯑꯣꯏꯅ ꯑꯄꯨꯟꯕꯗ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯗꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ 14 ꯁꯨꯈ꯭ꯔꯦ꯫ ꯑꯁꯥꯝꯗ ꯏꯆꯥꯎ ꯑꯃꯗꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 5 ꯁꯤꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯡ ꯅꯤꯡꯈꯥꯏꯕ ꯑꯃꯗꯤ ꯏꯁꯤꯡ ꯏꯆꯥꯎꯗ ꯃꯤꯑꯣꯏ 9 ꯑꯃꯛ ꯁꯤꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯕꯐꯔ ꯖꯣꯟ ꯊꯝꯒꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯂꯦꯖꯤꯁꯂꯦꯆꯔ ꯌꯥꯎꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯤꯡꯒꯤꯗꯃꯛ ꯄ꯭ꯔꯣꯇꯦꯛꯇꯤꯚ ꯃꯦꯖꯔ ꯂꯧꯈꯠꯄ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯕꯐꯔ ꯖꯣꯟ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯊꯝꯈꯤꯒꯗꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ CSOꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯉꯔꯥꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯕꯦꯖ ꯇꯧꯕ ꯀꯨꯀꯤꯖꯣ ꯋꯨꯃꯦꯟ ꯐꯣꯔꯝ ꯀꯧꯕ ꯂꯨꯞ ꯑꯃꯒ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯒꯤ ꯊꯧꯔꯝꯗ ꯀꯨꯀꯤꯖꯣ ꯋꯨꯃꯦꯟ ꯐꯣꯔꯝꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯆꯣꯡ ꯍꯥꯎꯀꯤꯞꯅ ꯍꯥꯏ ꯀꯨꯀꯤꯁꯤꯡꯅ ꯃꯅꯤꯄꯨꯔꯗꯒꯤ ꯈꯥꯏꯗꯣꯛꯇꯨꯅ ꯂꯦꯖꯤꯁꯂꯦꯆꯔ ꯌꯥꯎꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕ ꯑꯁꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯑꯃꯠꯇꯒꯤ ꯃꯥꯌꯣꯛꯇ ꯇꯧꯕ ꯗꯤꯃꯥꯟ ꯅꯠꯇꯦ꯫ ꯃꯐꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯔꯥꯏꯠ ꯑꯃꯗꯤ ꯁꯦꯐꯇꯤꯒꯤꯗꯃꯛ ꯇꯉꯥꯏ ꯐꯗꯅ ꯇꯥꯟꯕ ꯗꯤꯃꯥꯟ ꯑꯃꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯗꯤꯜꯂꯤ (NCR)ꯒꯤ ꯏꯟꯇꯔꯤꯝ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯤ ꯊꯥꯡꯃꯤꯂꯥꯟ ꯗꯣꯡꯌꯥꯜꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯊꯝꯂꯤꯕ ꯕꯐꯔ ꯖꯣꯟ ꯑꯁꯤ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤꯗꯃꯛ ꯊꯝꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯕꯐꯔ ꯖꯣꯟ ꯊꯝꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯦꯗꯚꯣꯀꯦꯠ ꯑꯃꯅ ꯍꯥꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯀꯌꯥꯗ ꯔꯤꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯒꯤ ꯊꯕꯛ ꯃꯃꯥꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯆꯠꯊꯔꯛꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩ ꯖꯝꯃꯨ ꯑꯦꯟด์ꯀꯥꯁꯃꯤꯔꯕꯨ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ 2 ꯊꯣꯛꯇꯨꯅ ꯅꯧꯅ ꯔꯤꯑꯣꯔꯒꯅꯥꯏꯖ ꯇꯧꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯊꯣꯛꯂꯛꯂꯤꯕ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯔꯝ ꯆꯥꯗꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯕꯨ ꯁꯛꯈꯪꯕ ꯈꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯋꯥꯐꯝ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯔꯤꯀꯛꯅꯥꯏꯖ ꯇꯧꯗꯦ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ KSOꯒꯤ ꯏꯟꯇꯔꯤꯝ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯂꯦꯖꯤꯁꯂꯦꯆꯔ ꯌꯥꯎꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ ꯑꯁꯤ ꯄꯤꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯧꯖꯤꯛ ꯊꯝꯂꯤꯕ ꯕꯐꯔ ꯖꯣꯟ ꯃꯈꯥ ꯇꯥꯅ ꯊꯝꯒꯗꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯌꯨꯝꯊꯪꯅꯔꯤꯕ ꯉꯝꯈꯩ ꯄꯔꯤꯡꯗ ꯐꯦꯟꯁꯤꯡ ꯈꯥꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯕꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯝꯂꯤꯕ ꯕꯐꯔ ꯖꯣꯟ ꯑꯁꯤꯕꯨ ꯄꯔꯃꯦꯅꯦꯟꯠ ꯑꯣꯏꯅ ꯊꯝꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯁꯨ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯂꯥꯛꯁꯤꯟꯗꯅ ꯏꯪ ꯇꯞꯄ ꯄꯣꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯨ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤ ꯂꯥꯛꯁꯤꯟꯗ꯭ꯔꯤꯕ ꯃꯈꯩ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯄꯣꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ MHAꯒ ꯋꯥꯔꯤ ꯁꯥꯅꯕꯗ ꯈꯪꯍꯜꯂꯝꯂꯦ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯂꯝꯐꯦꯜꯗ ꯂꯩꯕ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯁꯤ ꯁꯨꯗ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯥꯎꯊꯄꯤꯁ ꯑꯃ ꯑꯣꯏꯕꯅ CSOꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯂꯣꯏ꯫ ꯆꯍꯤ 2 ꯍꯦꯜꯂꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯑꯦꯟꯇꯤ ꯄꯤꯁ ꯑꯦꯂꯤꯃꯦꯟꯠ ꯑꯣꯏꯔꯤꯕ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯆꯠꯅꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯏꯪ ꯇꯞꯄ ꯄꯨꯔꯛꯄ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯜꯂꯝꯂꯦ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯒ ꯎꯅꯈꯤꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯁꯨ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯇꯧꯅꯈꯤꯕ ꯃꯤꯅꯝꯕ ꯌꯥꯅꯕ ꯆꯦ ꯑꯗꯨꯗꯒꯤ ꯊꯣꯔꯛꯈꯤꯕꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯗꯥꯏꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯨ ꯇꯧꯅꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯕꯗꯒꯤ ꯍꯧꯅ ꯃꯤꯌꯥꯝꯅ ꯈꯪꯂꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯑꯦꯟꯇꯤ ꯄꯤꯁ ꯑꯦꯂꯤꯃꯦꯟꯠ ꯑꯣꯏꯔꯤꯕ ꯁꯨ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯕꯛ ꯂꯧꯈꯠꯂꯨ꯫ ꯁꯨꯗ ꯂꯩꯔꯤꯕ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟ ꯑꯗꯨ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯃꯩꯇꯩ ꯍꯥꯠꯄ ꯂꯦꯞꯈꯤꯔꯣꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯦꯟꯇꯤ ꯄꯤꯁ ꯑꯦꯂꯤꯃꯦꯟꯠꯁꯤꯡ
loisinbagi thabak aikhoida namsinba yaroi su tawriba anti-peace element group sing ase India lengakna salary piduna amasung kem saduna makoibu ngak senduna thamlibani maram aduna makoibu hana laksingadabani madugi matungda tampaktagi sen khraba kuki jo miyam sing makoi su hana gi mafamda amu hana laktuna nungsi janana khundalai tahanbagi thabak adu tawge India lengak yaudраga suyai khwaidagi maru oidibadi anti-peace element asi loisinbani haina Ministry of Home Affairs ka wari sanabagi tanja aduda kokomi gi maikaidagi mayak sengna khanghalamle haina athawbana phungdokhe Ising Echao sohalabasingda mathau taba mateng pangnanaba aerial survey tawduna yengsinkhre Relief and Disaster Management amadi Home Department ki makuk thongba official singna Imphal East thokliba Ising Echao sohalabasingda mathau taba mateng pangnanaba helicopter tongduna aerial survey tawkhre Arambai Tengol ki thomi singna tampaki mafam kayada Echao na awaba taraba sing pak sana mateng pangbagi thabak sathakre haukiba numit neni humni asigi manungda Manipur da nong leptana churakpadagi Manipur gi mafam kayada Echao thokre Manipur gi maroiba turel sing Imphal turel Kongba turel Thobal turel gi imai sing wangkhalakpaga loinana Imphal turel gi longnambal kaya mafam kayada kaiba amadi ising pathorakpadagi Imphal sahar gi akoibada ising thumjinduna pak sana Echao thokre ising thumjalakpadagi thokpa ngamdana amadi senthokpa nangdana lehauraba Miyosing ason ana ima ibil sing safagadaba mafam singda puthorapagi thabak Arambai Tengol gi thomi singna mateng pangduna pak sana chathakre Imphal East District ki konung mamangda leiba Raija Dumbra Singh Women's Home da ima sing khanghaudana ising thumjalakpadagi thokpada khudong satana leramba adu Arambai Tengol gi thomi sing General Headquarter ki yauna thumjilaktuna thokpa ngamdana leramba ima sing po isingna khwang yauna thumlaba warakta AT ki thomi sing aduna thongna phana puduna puthorakhi tawdok adugi matangda AT ki luching pural korongan ba khuman ga hakthengna na wari sanabada korongan ba khuman na hai awaba tarba miyam ki mateng pangna ba Arambai Tengol na sem saduna Arangdagi hauna ising sokhalaba yaba mafam singda etigi thaumi singna kopna senaduna lakle ngasisu isingna awaba mayoknariba mafam singda etigi thaumi singna angamba mateng pangle ising aruba mafam su yawbana mateng pangbada hena khudong sanabagi damak eti moirang unit ki ising pukhalaknaba thorang tawdi miyamna su yari makai section leibiyo haina phongdorakhi masigi mathakta senglaba lifeland amasu oidiba Uttar Sanglen sana konung su ising thumjilakpadagi etigi thaumi singna sanglen asigi leiriba pochai sing laigi damakta Leba Pausing Mafam Zabadak Tangtoke, Masigidamata su Uttar Sanglen Sana Konung Etigi Thomising Butagat Narakle. Licypriya Kanguzam so my home is underwater now. This is real climate emergency act now. Haina placard Paiduna, Nasingarang Tolakiba flash flood ki Manipur gi oiba phiba masi malam gi miyam sinbathungna khangnaba mahaki social media FB account da photo video galoina na post kya tawkhre loina na front line da songthoktuna miyam amade angang singi mateng pangleba Arambai Tengol gi snaw singusu Licypriya na salute tawkhre Mathangda Arambai Tengol gi lusung purel korongan bu khumna wafam khara thamlak limadudi government da haijan english award pibidrabasu rescue board to taramukta pibiyu sini haina korongan na thamlakle Mathangda Arambai Tengol gi Robin mangang so sumna thamlak limadudi ireisa sa building awang da leiba singdi ka hena chaina kisu phangamoi mathakta phajana phamaga phone metuna leibasu yam yahori ahak ngasai khurai Ipum mapal da yam nungai taba pi irasian ba amathena rai al oiraba hanuba hanubi ani lerami ine du di punna thomina rai aduga mamadu thokla se habda id yumsi sangau khige haiduna yarakte yum madudi aigi thabak yaure isingna hojik kamtawna leramgani khanbada ai wakhal thokte yum madusu ina khunbagi yum nate adubu yumbu henbudi leitabani solaba ahaldun sanghauri ising manungduda aikhoina koina chatpada hikru makhongda karida maitai khaktagi awaba thide hangbiyu aina loudspeaker da lauzarambani maitai pangal singge side to da awa ana kari leige haidana hanjin adubu isen ebai singna thoidokpa yaude hairakpadagi aikhoi sangsindabani aikhoina honajariba se maitai furuk khakinate punamakini haina Robin mangana su thamlakle Mathangda Manipur gi saknairaba film star silhaiba ningthaujamna su mahaki ebi post da warol khara thamlakre madude ising Echao gi waraba matamda mateng pangbiramba miyam gi Arambai Tengol isil nausingbu ahaki maikai degi hainingai leitana thagachari ikai khumnabu uchari singba ngamlarudaba laman ama ton sinjare tasengna unity chapchaba khangja haudre warau bidana bahajari hathu iranglang khibana adubu unit 19 ne haina aigi family degi takpidagi unit 19 bu amuhan
ꯍꯥꯏꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯃꯕꯨ ꯑꯣꯏꯔꯣ ꯏꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯣꯛꯄꯤꯔꯛꯂꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯣꯛꯄꯤꯔꯛꯂꯤꯕ ꯏꯔꯝꯗꯝꯁꯤꯒꯤ ꯌꯥꯏꯐꯅꯕ ꯂꯩꯔꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯏꯆꯤꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯄꯨ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯍꯟꯕ ꯂꯩꯇꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯔꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯇꯧꯒꯦ ꯈꯟꯕ ꯊꯕꯛ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯕꯨꯙꯧ ꯄꯥꯈꯪꯕꯅ ꯆꯥꯟꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯏꯐꯔꯦ ꯃꯤꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯂꯕ ꯏꯔꯩꯆꯥ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯅ ꯌꯥꯏꯐꯔꯦ ꯍꯥꯏꯅ ꯁꯛꯅꯥꯏꯔꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝꯁꯇ ꯁꯤꯜꯍꯩꯕ ꯅꯤꯡꯊꯧꯖꯝꯅꯁꯨ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯦ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯥꯡꯒꯣꯜꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯇꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ BM ꯌꯥꯏꯃ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯥꯡꯒꯣꯜꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯂꯩꯔꯤꯕ IDPꯁꯤꯡ ꯇꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯐꯣꯛꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ BM ꯌꯥꯏꯃ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯀꯕꯣ ꯂꯩꯀꯥꯏꯒꯤ ꯋꯥꯔ ꯁꯦꯃꯤꯇ꯭ꯔꯤꯗ ꯐꯣꯛꯁꯀꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ BM ꯌꯥꯏꯃ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯌꯥꯗꯕꯗꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯌꯥꯅꯗꯨꯅ ꯂꯥꯡꯒꯣꯜꯒꯤ ꯀ꯭ꯋꯥꯔꯇꯔꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ IDPꯁꯤꯡꯕꯨ ꯉꯔꯥꯡ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯂꯒ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯂꯦ ꯅꯈꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯤꯕꯗꯨ ꯇꯥꯟꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯗꯦꯜꯂꯤꯗ ꯁꯦꯟꯇꯔ ꯑꯃꯗꯤ CSOꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯑꯊꯨꯕꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ IDPꯁꯤꯡ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯂꯩꯐꯝ ꯑꯃ ꯂꯩꯉꯥꯛꯅ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯈꯤ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯣꯔꯦꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯥꯡꯒꯣꯜꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯑꯍꯩꯕꯝ ꯃꯦꯝꯆꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯣꯔꯦꯗ ꯀꯨꯀꯤꯁꯤꯡꯅ ꯌꯨꯝ ꯃꯩ ꯊꯥꯕꯗꯒꯤ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯏꯝꯐꯥꯜ ꯇꯝꯅ ꯄꯨꯊꯣꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒ ꯌꯥꯅꯔꯕ ꯃꯇꯨꯡ ꯂꯥꯡꯒꯣꯜꯒꯤ ꯀ꯭ꯋꯥꯔꯇꯔ ꯑꯁꯤꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯈꯤꯕꯅꯤ ꯉꯔꯥꯡ ꯈꯪꯍꯧꯗꯅ ꯆꯠꯈ꯭ꯔꯣ ꯆꯦ ꯊꯣꯛꯂꯦ ꯍꯥꯏꯅ ꯈꯪꯍꯜꯂꯛꯈꯤꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯅꯥ ꯑꯌꯦꯛ ꯀꯌꯥꯁꯨ ꯌꯥꯎꯕꯒ ꯂꯣꯏꯅꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯨ ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯔꯨꯒꯗꯧꯔꯤꯕꯅꯣ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯈꯣꯏꯒꯤ ꯆꯞ ꯆꯥꯕ ꯂꯩꯐꯝ ꯑꯃ ꯂꯩꯉꯥꯛꯅ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯟꯕꯤꯌꯨ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯔꯛꯄꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯝ ꯐꯥꯎꯗꯨꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯃꯥꯏ ꯋꯥꯡꯈꯠꯂꯛꯄꯗꯒꯤ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟ ꯀꯥꯏꯕꯗꯒꯤ ꯏꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗꯒꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯊꯨꯝꯂꯦ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯉꯔꯥꯡ ꯑꯌꯨꯛ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯈ꯭ꯔꯦ ꯑꯍꯥꯟꯕꯗ ꯒꯕꯔꯅꯔꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯄꯥꯊꯣꯛꯇꯨꯅ ꯊꯨꯝꯖꯤꯜꯂꯕ ꯃꯐꯝꯁꯤꯡ ꯏꯝꯐꯥꯜ ꯃꯅꯨꯡ ꯑꯃꯗꯤ ꯅꯣꯡꯄꯣꯛ ꯊꯣꯡ ꯈꯨꯔꯥꯏ ꯂꯥꯏꯔꯤꯛ ꯌꯦꯡꯐꯝ ꯂꯩꯀꯥꯏ ꯑꯃꯗꯤ ꯁꯤꯡꯖꯃꯩ ꯊꯣꯡꯗ ꯆꯠꯇꯨꯅ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯍꯛꯊꯦꯡꯅꯅ ꯌꯦꯡꯁꯤꯟꯈꯤ ꯒꯕꯔꯅꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯂꯣꯏꯅꯈꯤ ꯒꯕꯔꯅꯔꯅ ꯏꯆꯥꯎ ꯃꯥꯌꯣꯛꯅꯔꯤꯕ ꯃꯐꯝꯁꯤꯡꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯃꯗꯤ SDRF ꯑꯃꯗꯤ NDRFꯀꯤ ꯇꯤꯝꯁꯤꯡꯅ ꯑꯦꯂꯔꯠ ꯑꯣꯏꯅ ꯂꯩꯗꯨꯅ ꯏꯆꯥꯎ ꯅꯪꯂꯕ ꯃꯐꯝꯁꯤꯡꯗꯒꯤ ꯃꯤ ꯀꯟꯕ ꯑꯃꯗꯤ ꯃꯥꯜ ꯆꯥꯡꯁꯤꯡ ꯂꯧꯊꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯈꯪꯍꯟꯈꯤ ꯏꯆꯥꯎꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯔꯤꯂꯤꯐ ꯃꯦꯇꯔꯤꯌꯦꯜꯁꯤꯡ ꯄꯤꯅꯕ ꯊꯕꯛ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯋꯥꯡꯈꯨꯜ ꯑꯃꯗꯤ ꯎꯈ꯭ꯔꯨꯜ ꯇꯗꯨꯕꯤ ꯂꯝꯕꯤꯗ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯅꯣꯡ ꯀꯟꯅ ꯆꯨꯕꯗꯒꯤ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯋꯥꯡꯈꯨꯜꯒꯤ ꯃꯥꯏꯜ ꯅꯝꯕꯔ 72ꯗ ꯆꯤꯡ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯂꯝꯕꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯈꯨꯗꯛꯇ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯀꯥꯕꯦꯇꯔꯅꯆꯤꯡꯕ ꯊꯥꯖꯤꯟꯗꯨꯅ ꯂꯝꯕꯤ ꯁꯦꯡꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯈ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯤꯌꯥꯝꯅ ꯃꯩ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯦ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯅ ꯆꯦꯜꯂꯤꯕ ꯏꯔꯩ ꯇꯨꯔꯦꯜꯒꯤ ꯂꯩꯃꯇꯥꯛ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯗꯨ ꯏꯆꯥꯎ ꯊꯣꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯍꯦꯟꯒꯠꯂꯛꯈ꯭रे ꯃꯁꯤꯗ ꯅꯠꯇꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯃꯐꯝ ꯈꯔꯗꯁꯨ ꯂꯦꯟꯁ꯭ꯂꯥꯏꯗ ꯊꯣꯛꯂꯦ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯎꯈ꯭ꯔꯨꯜ ꯇꯗꯨꯕꯤ ꯂꯝꯕꯤ ꯄꯔꯤꯡꯒꯤ ꯐꯥꯏꯄꯨꯡꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯃꯤꯌꯥꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯈꯤꯗ꯭ꯔꯦ ꯃꯁꯤꯗ ꯅꯠꯇꯅ ꯄꯦꯔꯦꯜ ꯂꯝꯕꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗꯁꯨ ꯆꯤꯡ ꯅꯤꯡꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯑꯃꯔꯣꯝꯗ ꯁꯦꯅꯥꯄꯇꯤ ꯔꯣꯗ ꯄꯔꯤꯡꯗ ꯀꯂꯥꯄꯍꯥꯔ ꯑꯃꯗꯤ ꯁꯄꯔꯃꯩꯅꯥ ꯄꯔꯤꯡꯗ ꯆꯤꯡꯗꯒꯤ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯆꯦꯟꯊꯔꯛꯇꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯦ ꯍꯥꯏꯔꯤ PM ꯃꯣꯗꯤꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯕꯦꯡꯛ ꯐ꯭ꯔꯣꯗꯀꯤ ꯆꯥꯡ ꯆꯥꯗ 416 ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯅ ꯃꯥꯂꯤꯛ ꯑꯥꯔꯖꯨꯟ ꯈꯔꯒꯦꯅ ꯐꯣꯡꯗꯣꯛꯈ꯭रे PM ꯃꯣꯗꯤꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯍꯧꯈꯤꯕ ꯆꯍꯤ 11 ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯊꯣꯛꯄ ꯕꯦꯡꯛ ꯐ꯭ꯔꯣꯗꯀꯤ ꯆꯥꯡ ꯆꯥꯗ 113 ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯅ ꯀꯪꯒ꯭ꯔꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯥꯂꯤꯛ ꯑꯥꯔꯖꯨꯟ ꯈꯔꯒꯦꯅ ꯃꯣꯗꯤ ꯂꯩꯉꯥꯛꯇ ꯃꯔꯥꯜ ꯁꯤꯈ꯭रे ꯃꯍꯥꯛꯅ ꯍꯥꯏ PM ꯃꯣꯗꯤꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯕꯦꯡꯛ ꯐ꯭ꯔꯣꯗꯀꯤ ꯆꯥꯡ ꯑꯁꯨꯛ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤꯕ ꯁꯤꯅ ꯇꯥꯛꯄꯗꯤ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯐ꯭ꯔꯣꯗ ꯑꯃꯗꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯃꯤꯌꯥꯝꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯅꯕ ꯍꯣꯠꯅꯕ ꯊꯧꯑꯣꯡ
ꯃꯑꯣꯡꯁꯤꯡꯗ ꯆꯥꯎꯅ ꯁꯦꯟꯅꯩ ꯇꯥꯛꯄꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 13 ꯑꯁꯤꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ ꯂꯥꯈ 6,53,992ꯒꯤ ꯕꯦꯡꯛ ꯐ꯭ꯔꯣꯗ ꯆꯠꯊꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯗꯤꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛꯁꯤꯗ ꯁꯥꯁꯤꯟꯅꯕ ꯂꯨꯄꯥ 500 ꯆꯠꯄꯤ ꯁꯔꯀꯨꯂꯦꯠ ꯇꯧꯕꯒꯤ ꯆꯥꯡ ꯆꯥꯗ 292 ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯁꯤꯗ ꯄꯤ.ꯑꯦꯝ. ꯃꯣꯗꯤꯅ ꯁꯤꯟꯗꯨꯔ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯃꯥꯂꯦꯝꯗ ꯌꯣꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯤꯡꯂꯤꯗ ꯁꯤꯟꯗꯨꯔ ꯆꯦꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤꯕꯁꯤ ꯁꯤꯟꯗꯨꯔ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯣꯗꯂ ꯍꯥꯏꯕ ꯊꯤꯗꯣꯛꯄ ꯃꯊꯧ ꯇꯥꯔꯦ ꯍꯥꯏꯈꯤ꯫ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯍꯤꯟꯗꯨꯁꯤꯡ ꯅꯧꯍꯧꯅꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯅ ꯖꯄꯥꯟꯒꯤ ꯈꯣꯡꯆꯠꯇ ꯂꯩꯕ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯏꯁꯤꯕꯥ ꯁꯤꯒꯦꯔꯨꯒ ꯎꯅꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯗ $1 ꯕꯤꯂꯤꯌꯟ 1.063 ꯖꯄꯥꯟꯅ ꯁꯦꯟꯊꯪ ꯄꯤꯅꯕ ꯂꯥꯎꯊꯣꯛꯂꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯃꯁꯤꯡ ꯌꯥꯝꯖꯗꯕ ꯍꯤꯟꯗꯨꯁꯤꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯦꯇꯦꯛ ꯆꯠꯊꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯙꯥꯀꯥꯗ ꯂꯩꯕ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯃꯃꯥꯡꯗ ꯉꯔꯥꯡ ꯃꯁꯤꯡ ꯌꯥꯝꯖꯗ꯭ꯔꯕ ꯍꯤꯟꯗꯨ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯤꯟꯗꯨꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯈꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯍ꯭ꯌꯨꯃꯦꯟ ꯆꯦꯟ ꯁꯦꯝꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ꯫ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯍꯤꯟꯗꯨ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯗ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛꯁꯤꯡ ꯑꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥꯏꯅꯣꯔꯤꯇꯤ ꯑꯦꯂꯥꯌꯟꯁꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯣꯏꯔꯤꯕ ꯁꯃꯤꯜꯇꯥ ꯁꯅꯥꯇꯟ ꯄꯔꯤꯁꯟꯅ ꯊꯥ ꯑꯁꯤ 22ꯗ BMPꯒꯤ ꯂꯨꯆꯤꯡꯕ ꯇꯥꯔꯤꯀꯨꯜ ꯏꯁꯂꯥꯝ ꯃꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯤꯟꯗꯨꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯑꯗꯨ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯖꯦꯁꯣꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯙꯔꯝꯁꯤꯌꯥ ꯍꯥꯇꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯍꯤꯟꯗු ꯐꯨꯔꯨꯞꯁꯤꯡꯒꯤ ꯌꯨꯝ ꯀꯨꯟꯂꯣꯝ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡꯅ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯌꯨꯝꯁꯤꯡ ꯑꯗꯨ ꯂꯩꯔꯝꯕ ꯄꯣꯠꯂꯝ ꯀꯌꯥꯁꯨ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯍꯤꯟꯗꯨ ꯐꯦꯃꯤꯂꯤ 19ꯒꯤ ꯌꯨꯝꯁꯤꯡ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈꯤ꯫ ꯑꯣꯄꯥ ꯖꯤꯂꯥꯒꯤ ꯁꯨꯟꯗꯥꯂꯤ ꯕꯖꯥꯔꯗ ꯂꯩꯕ ꯍꯤꯟꯗꯨꯁꯤꯡꯒꯤ ꯗꯨꯀꯥꯟ 2 ꯃꯩꯅ ꯊꯥꯔꯝꯂꯕ ꯃꯇꯨꯡ ꯗꯨꯀꯥꯟ 4ꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯝꯈꯤ꯫ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯂꯤꯈꯨꯟ ꯑꯃꯗ ꯐꯨꯔꯨꯞꯀꯤ ꯃꯑꯣꯡꯗ ꯆꯠꯊꯔꯛꯄ ꯊꯧꯑꯣꯡ ꯑꯗꯨꯗ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕꯁꯤꯡ ꯑꯗꯨꯅ ꯌꯨꯝꯁꯤꯡ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯌꯩꯈꯥꯏ ꯊꯤꯟꯒꯥꯏꯕꯒꯤ ꯊꯕꯛ ꯆꯠꯊꯔꯕ ꯃꯇꯨꯡ ꯁꯦꯜ ꯑꯃꯁꯨꯡ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯄꯣꯠꯂꯝꯁꯤꯡ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤ ꯍꯥꯏꯔꯤ꯫